Paunikol Pausi Edi Lakhusaraga, Impal East ki Tamla Pokpi, Amadi Tongan, Tuan Singi Mapam Sing the leiramba Kuki theory sing Takokre. Kulai Matik Sana Paiva Kuki militants in Impal East District Lamlai Kendra Gimanung Sana Ladiba, Mita Singa Namna Kundava, Kul Sing Sanasabi, Sabun Kokunau, Sabun Kokunzau, Tamna Pokpi, Santi Kongbal Amadi. Uyok sing na singba mapam sing na masing yam laba security force sing sang sing na how ki bathang sa numite ki paktak na operation sa thaduna mapam aduda maning tam na operate toram ko ki militant sing tanthok tu na security forces sing na mapam adu mai pang na occupy to bungam khre how ki ba numit manga mo si da ko ki militant sing na mitai sing na tari ba khul sing da akan balan sa tharak padagi khul kharagi nupi angang yaw na kunja sing police na makoi gi Gaspard gari da haptuna sapagata pa mapam sing da puthora khibani amarom da ngarang ayuk police ki IGP law and order thamthak ngasang ban lusing ba combined forces na kuki militant sing na maitai khul tam attack tarok moidiba thamna pokpi uyok sing ama sumyang pokpi uyok sing sing takta sangsinduna sas operation sa thapangam khi ngarang mapam sing da aduda paktak na sa takhiba thibu humbi ki thaba aduda Impal East ki SP na lusing ba police ki team mari super maha regiment BSF CRPF amadi masing yamlab state force ki personal sing si yaw khian su pausta makhatari Amaromdana Arakan Army na military junta bo Maithiba pirakpada India yauna leba ahum tumba yanakhidre Myanmar thokli birang sida sahi khara sigi manungda Arakan Army na lepa leitana leba sida lengak pairiba military junta bo Maithiba pirakpa asina maram oiraga yumthang naba leba ahum di tumba yanakhidre hairi tha khara sigi manungda military junta gi mayokta leiduna Lan Thengnariba Arakan Army na military junta na occupy tawduna thamlamba lamgi kilometer sani go humdraga mathirongi lam oigadaba border area makoina control to bangam khre masina maram oiraga Bangladesh China amadi India gi oina sauna mangjabi yabagi phibam da lakhibane hairi loisilak poina to papom na Laishram Prem police na phara batungda hathibu oiramgani singnai apokpi Thabal district ke hero police station gi manung sana laiba salungphamda Tha asigi taraga marida leikhidraba Laishram Prem Allies Loktak Police na pharaga hatpo oiramgani singnai haina Prem gi apokpi Laishram Gitmala leimana phongdorakli Laishram Gitmala na Manipur Police ki DGP ta thaki basirol amaga amada hai maki masanu pasi numinadu da police command personal singa duna pharaba matung kaptuna hatpo oigani haida haiba yamna singai maramasina maki haksang adu custodians dead ki procedure matung ina postmortem tabiyo Masanu pada subna ki sahi taraga mari taraga mangarum tamak ngari bani maki apok Laishram Ronald su hingduna lairi adubo police ki report matung ina di maki masanu pasi sahi taraga ni pan sure hani iri loinana apok pasi laikhidraba Laishram Roman kawi hani iri police ki report asida su aswaiba aranba kaya marum lairi maram asina custodians dead ki procedure matung ina postmortem mathura pangthok piduna BNSS 2023 ki section 194 clause 1 gi makada inquiry sathabi waidi Manipur top channel gi maikedi gi maruibi I pauk sing miam da thamjagi hanbada panam pauk se di gi lokhusaraga ILPS mai pakna satna hanana bohona bada club sing na thodang lawi yu ana Laishram State asida mapalam dagi kanglon kaina mitop sangsilakpa thingna gi panam da lengana satna hankraba inner line permit system ILPS state asida mapung phana salaiba ngamnaba lekai lekai da leiriba clubs organization singna mapung eba thodang lobo mathau tai haina Vishnu Naha Youth Federation Yaripok BYFY gi president ana Laishram na miyam da apal torakli hiramasi gi matang na ana Laishram na phongdoki bada lengana state asida satna hankraba ILPS mapung phan implement tawi tawde haina miyam na media da ngang narak kaya taru urubadagi BYFY ngarang club asina koliba mapam singda leiriba na local singbu check tawba verify tawbagi thabak sa tharubada Vishnu Naha da leiriba water supply scheme na thabak subagi leiba na local sing check tawrubada makoi nipal leirambagi manungda makoi mari amadi ILP gi card pairambadagi makoi bu verifier tawraba matungna Yaripok PS sinakhibana hari ana Laishram na makha taraduna hai Aikoina ILP mapung phan implement tawi tawdi haina lengak taina duna leithokpigi muhuta lekai gi club level hana su tawbiramgani makha tana su BYFY na tawriba sigumna marak ta sek verify tawbigi thaba asi sathapirabadi wapalamdagi niyam kaina sangsilakli bana local singasi thingaubu ngamduna mapung phana ILP satna hanbasu ngamgani haina apel tawki nakala maramda minister N Berena ngarang ma ki Facebook account thagalakiba post amada
ILP violate tauba valid oiba ILP card paidana matam sangthana leiramba Thobal district ki Yeripuk Bisnu Nahada water reservoir sabik leiba sinmi non local gi mioi mari Yeripuk police na fogalaba non local mari dudi Afsar Ali say kungani to apokpo MD Safik Alam MD Sanfra say kun apokpo MD Zagir Amadi Raham Tula say kun gom de apokpo MD Lakimudin Shabas Alam say kun apokpa Muteza Alamni Makoi executive magistrate Thawal Puthola Matunda ILPS provision gi matung ina legal action lokatuna state asidagi mayumda hadan kini loinana employers sing contractors sing amasum miyam authority singda cooperate piduna mapung phana mai pang ILPS sanhana bo hona mina saina appeal torokibani panma yabri na local sing adu West Bengal dagi ni makoi Jal Jeevan Mission Hargar Jal scheme gi makada MS Unipro Techno Infrastructure Private Limited na work agency oiduna augmentation of water treatment plant at Yaripok Urban Water Supply Scheme gi sangba sagat pata thabak suduna leibisingni makoi gi ILP card singi work address singda hairok amadi Bisnupur haina palam kenesu pau suda makhatari atopa pau mana Interstate Junior Red Cross Training Cum Study Camp 2024 lisinkhre Indian Red Cross Society Punjab State Branch Chandigarh amadi BPK DABH College kapun Sanaminava Interstate Junior Red Cross Training Cum Study Camp amadi National Youth Exchange Program 2024 lisinkhre Thoramadu India gi tungan state singdagi GRC gi team kyana saryaki Thoram gi sarugam oina academic amadi non academic competition taruk pangtoki maduda GRC Manipur gi team yaroi loinana overall team champion oirakpaga loinana solo folk song competition da consolation prize group song da first position group dance da first position amade pending competition da first position phanglaki DAB college ki principal Puspinder Waliana manamatum yenthokpaga loinana Manipur team na championship oirakpaga thagatpaga loinana team gi spirit laina disciplines level madi singlemba kayagi maramna thagat role sing pikhi Manipur gi team adu IRCS ki chairman Narendra Ningombam vice chairman Dr L Manglem secretary A Navasandra madi alangba borunna lusinki saru yakhiba school singdi TG Higher Secondary School Johnston Higher Secondary School amadi Ebotonsna Higher Secondary School gi mahiroi sing punna taraga mathoi oikenasu pausta phongdokli amaromdana mifam ama pangthoktuna warep lokre Lamding Educated Welfare Association Lewa Lamding Thobal District na sinduna ngarang nungthil pung 3:30 tabada Lamding Kumantem Laikai gi Kaithel Masada miyam gi oiba mifam ama Kumantem Ibo Sawuna President oiduna PHED Thobal Division gi makada pekhatpa Lamding Kumantem Laikai Water Supply Scheme saba loiduna miyam na ising phanganba gi matana miyam gi oiba mifam ama pangthoki mifam aduna miyoi kyana wangangki mifam aduna maru oina warep kya loki warep sing adudi mamangda phamkiba miyam gi mifam na khana kiba committee asigi mayokta lona committee semduna hanagi committee da ayet papirak yaroi karigumba ayet papirak patarabdi laikai gi mayokta masagi oijaba phangnaba torak thabak ni haina lawbuga loinana madura thulakpa thowaningda thaudok masana texak pujagadabani haina warep loki loinana miyam khangna semkiba committee asina water supply sigi thabakta miyam na sagatuna ising sang naina phangana na bukhona ba haina su warep loki atopa pawman state level open polo tournament gi final match ta singkhai hunba polo club A amadi Texam Polo Club A thengnaragani All Manipur United Clubs Organization amako Kaksing District United Clubs Organization katuko amadi Kaksing District Polo Association ahum nuksamnadana satharakiba ahanbi state levels open polo tournament sarugam oina ngasi semi final match hawdopagi thoramga loinana semi final match sanakre semi final match hawdopagi thoramadura Hianglam Assembly constituency gi MLA Hais Kishorjina Sipke samadi Social Worker S.H. Bobo Imphal Review of Art and Politics Iraqi Editor Pradeep Panjobam Social Worker M. Chandramani President Member Oiduna Saryaki Ngasigi Semi Final Match ki ahanba ground na Texam Polo Club A amati Singkhai Hunba Polo Club A ga sanakibada Texam Polo Club A na Panjal Mari duga Singkhai Hunba Polo Club A na Panjan Tares Sanduna Texam Polo Club A bu Singkhai Hunba Polo Club A na Maithiba Piramduna Singkhai Hunba Polo Club na final sanglagani Ani suba ground na Nambol Mapal
polo club amadi maki lamba texam polo club bi sanakhibada nambul mapal polo club na panjal ama aduga texam polo club bi na panjal mari sanduna nambol mapal polo club pu texam polo club bi na yamna laksana maithiba piramduna texam polo club bi na final sanagani loinana final match lakliba December ki kutraga mathu numaisung numita singkhai hunba polo club A amadi texam polo club B ani asina sanaragani loinana team ani asida kanana tournament asiki mapu oigadabano haibadasu numit asida khanglagani hairinasu pau sida makhatana phongdokli makasa tharak poina masum loisilak poina kangla pau editorial myamni special content moina myamna thamjage wa thoki waroisin puraknaba wari sanaringai landarak pa asabu singnabani sin Kuki zau narco terrorist na Manipur khudum sananaba landarakhiba tha taraga mapan mapung phajilaklaba phawba India government amasu Manipur lengana landarakliba sing laksin mangamdri India government landarakliba sing de wari sanaduna waroisin purakna bukonari hairabasu waroisin purakna bagi maikaida khumang section bu uba phangdana lairi aduga landarakhiba terrorist singi lalong amasu landadagi kumang section madi nomugi hengalakliba sina wathok asi karama matamda waroisin purakadagi haiba ngamdaba phibamda lairi central government na law and order gi subject state gi subject ni haiba wapam lairabasu manipur hojik thoklibu wathok asi gi matangda central government hakthingna khuthingjinna waroisin purakna ba thorang lokhotli hairabasu waroisin purakpu ngamdana lairibasi karamba khudong sada laibagino landaraklibi illegal migrant sin Kuki zau singi khulai paiba lalhauba singi maikaidagi waroisin puraknaba kari karamba condition sing thamlakpadagi waroisin puraknaba honabada khurau thangba leibadagi waroisin purakpa ngamdaba oirabadi condition sing adu manipurgi miyamna khanganbam thui amaromdana India government ki maikaidagi karamba makhalgi waroisin puraknaba honaribagi haibana singba sing adu puksiel singna miyamna khanganbam thoktabra Leba asida lo kaina sangsilakliba illegal migrant sin Kuki zaunar ko terrorisna landaraktuna leba asigi apunba saktam thugaina bohonabada misa miyam gi mathakta lepa leitana khuthaduna misa miyam paktakna hatpa yum laisangna singba mai thaba madi lam khudum chansinbagi thawong sing leptana sathari masida lengangna wari sanaraga waroisin purakna bohonari haiduna free thaduna thambagi maram karigino haibadu miyamna khangandaba asina leba asigi miyam maru oina Manipur gi miyamna sauna samamnaba amadi mi paiba pukhali thokali terrorist singa sina leba asida sathariba war crime singa si ngakpiba yararoidaba ka henba crime ni lebak thugaina ba war crime sathariba terrorist singa mathakta military goeba pakhum pibagi muhutta makhoi bu ngak sienduna thamlaga wari sanaraga waroisin purakna bu hotnagani haiduna leptana landa hanbagi thawang asigumba amata malemgi mafam amatada leiramroi leba asina tana India government sathariba thawang asigi nungyoeba aronba political agenda kari leibagi haiba miyamgi mafamda langtakna buwang leiraklibasi lebak thibani illegal migrant terrorist na logi wangwada ngamkhai lana sangsilaktuna north east state sing khunda laita sinba umang wamang kokthokpa popi thaba drug lalonba galoidana mahoksagi khul thugaiduna mahoksagi khal thugaiduna miyamu drug ki pakti irak nahanduna leba asigi apunba saktam thugairaga makhoi goeba tonganba leba ma siamnaba war crime sathariba sida India government moral gi matungina logoeba thabak sing lokhatbagi mohutta minung sigi miyeng uttuna ngak sienduna thamba sidagi tholakliba wathok sing asi proxy war amasum geopolitics ki war sathrabra haiba miyamgi singnabu wang lerakibani central government leibak ki apunba sakam kaibi yaroi haibigi asyatpa phirep leirabadi leibak thugaina landaraklibi illegal terrorist singda them nauduna wari sanafam thukte leibak ki pangal fudoktun singnaraklibi sing laksinbagi thabak lokhatpana asumba khongthang oigani loinana malemgi miyamna khongpham aduda ikai khumna pukutnarakani leba asigi apunba saktamna singnaba yadi singnarakpu khudimak mayuknaba ngambada natana leba asida marai bakpu kayaki matik nungsijabagi haibadu malemgi miyamna khanganba sungani adubo hojik thoklibi irang natragana lal asida leba asigi lusingba singna lauriba thaudang asidi yonglei merei naiba madi maramdamgi miyamdagi mereibak misa singdana hena lumna lawbagi thausil satharabra haiba wahang leiraklibasi leibak thibani lebak thugaina be landarakkhibasingna tangdu laitaba puraknaba wari sanaringai sairakta landaraklabadi wari sanabagi
पारम थुगाइबा मदि असौ सिंगनबनी लौगदबनी हैबा कंगला पाव एडिटोरियल मैम स्पेशल कंटेंट मोइनो मैम दा मखातना लुसिलक पोइना मैम दा थमजरी अदुगा हौजिक ओइनदि मैम पाव सि मतांग से लुसिनजरगे अमसुम मैम पुन अनौबा अपडेट ngamiनसे नेशनल सिगी मेकेडिगी मैंगी मफमदा मखातना थमजरी मैम पुन अनौबा अपडेट ngamiनसे